Andro Khul Manungda Kihan Khanghanduna Puba Thangba Ngamloidaba Senkhai Thumkhai Touba Yaroi Namfuda Senkhai bagi hainabi thadou Miyambu maram chadana wahanba asi topiyu haiduna ngasi Andro Panam Ningthau Laimangda Andro Khulgi Meira Paibi Employee Association amadi Club yauna wakat mifam chathakre ngasi chathakiba wakat mifam adu Andro Pana Loishang All Andro Meira Paibi Association Meira Paibi Apunbalup Andro Municipal Council All Andro Government Employee Association The Eastern Scheduled Caste Students Union amadi Andro Youth Club Association na punduna chathaki wakat mifam aduga mari lainana Andro Khulgi khulakpa Sagol Sem Chandro na hai Manipurda thokliba irang asida mathau taba angamba mateng sing khul asidagi pangduna lakli adubu kahenba Senkhai tawrakpagi thawong ama chatharakpa asi khudakta lepiyu masina laita lairaba lana sina sokhalliba miyoi singda awaba chaitheng ama chauna pire lana sina sokhandaba miyoi laitrabani khangba ngambagi pangalgi wangmada Puba Thangba Ngamloidaba Senkhai Thumkhai tawrakpa asi Henjilaklagadi miyamda chauna chaitheng nanglagani maduna nungaitaba kaya thokalakpa yai haiki Meira Paibi apunba loop Androgi President Yumkhaibam Lairangton na hai lana sina maram oiraga miyam awaba koktana lairibani adubu Androgi miyamna leibaki hotnariba singi angamba mateng amadi chana thaknaba sing mateng panglaga lakli makhoigi awaba tarakpa matamda leptana pangduna laklibani adubu handak Androda tongan loop sing yauna Puba Thangba Ngamloidaba Senkhai Thumkhai kaya tawrakpa asina miyamda awaba potlum hapkatle school tawriba laita lairaba kayada Senkhai Thumkhai tawrakpa asi miyamgi awaba asi yenglaga lepiyu amadi handokpiyu haiki wakat mifamaduda say no to demand miyamda Kihan Khanghanduna Senkhai tawba lepiyu stop extortion at Andro makal kudingmaki demand tawbiganu damfuda sel khaibagi hainabi thadou school sing the demand tawba Yaroi we reject unreasonable demands haiba placard sing sizinabaga loinana kholau sing su lauki Puba Thangba Ngamloidaba potlum haidi sengi demand tawiriba isasing hongphang khitang handokpiyu imana nurupna haijeri loinana isasing mahai tambiriba Androgi akoibada leiba school sinda Puba Thangba Ngamloidaba school ga sanadaba maungda sengi demand tawbiba isasingsu loinana Androgi development da chawkhatnaba hotnajariba thabak sujariba singdasu sengi demand tawbiba punamaksi punsinjaraga ngasigi mifam ngasigi wakat mifamsida mama ama oina Androgi hairiba thabak sufam asi mafamsingsida tawriba sumaina schoolda osasingda sigumba demand tawbiriba isasing haijariba asi tabiragadi isasingidamakta aikoi matam punamakta aikoi leptuna dalairibani isasingi thabak thorong khudingmakta aikoi saruk yajaribani aduna isasingna hairiba khongpham asidagi khara handokpiraga miyam Andro bazar miyam nusibiduna hairiba khongpham asi khitang handokpiyu haina isasingi mafamda mama oibi ayakna haijari